Mayam ini ki saksi uraba ini ki sigi mayam da haja baibu sigi mai sigi lebiu poche su jam na hong na thai ma adai sonda su mayam le ko akoi meti sina on tani siga akoi meti ki sinjang antani joli che sonda su le sigi ahan mani hau che gale re line da oina ko akoi ki meti ki sai jang lai ke ne ini da ki lebi ro jam na hong ma man da thare mayam udi mana des ma ki khutha se. Hello, good morning guys. Ase akoi ase Guwahati maron dadi se malpua hai ko akoi meti ron dadi kari hai bakhang dra I don't know but Guwahati में मालपुआ बोलता है उसको ठीक है हम लोग मॉर्निंग में हम लोग बना रहा हूँ ठीक है akoi haji ayuk ke pung tere tiga nungsa se yang nungsa se adam ngasi dikit ni adam fata-fati nungsa odori te काय नोने खाबे यानी हम जे पुछले दुईटा खाबे क्यों लागे बा ऐसा मालपुआ हेलो मैम इजना मैम हजकी ओइबा से अखोई चनी खना nga से असे जे Heinaga thongjage ko nahandi अखोई लोकल nga ga thongrabani nga singa ko de morong masinga se hangdo ge sumaina sumu se re मैम आलू खरा लेजरे अदेदी अखोई मेटे की सिंजा अखोई की मयांग टोन लेरे अदेदी सौबी लेरे अखोई मेटे सौबी गारी पकेट हमगा मसे नमु बसे सुम खंगा मनिदा मयाम सेकमाय गारी अदो अखोई की मेटे की पान गंगा पान मुखी दुनती अदेदी फकपाई से लेरक पनती इनी दुन नुंसी न हापी रखपनी अदेदी असे सिना अखोई मेटे रोन द करी हाइबा आई तोंगाना वीडियो सेमगा ई हापसरके अदेदी तिलौ खरा लौरे अदेदी नाकुपी जेनम अदेदी के बतुनिंग खो को अदेदी मनुंग द जाव सिन इकाय थेबी को इकाय थेबी हांगदोरगे उसोय खरा लेजरे मैम जेंदेम खरा लेजरे अदेदिरा सिगाई सिना को अखोय माइरेन मतोंदो अदे लेजरे अदे असे सिना ngasai tinga thammani ayung tada mula manani chanarga ngautharake मैम सेना दो हौजिकी ओइबदि से हेना मना सिगा अखोगी सनी खरा nga siga ko ngakupsiga ko thongderake ngamadi usoi siju iron jage usoi ta iron ge mangan ga ting khona thamjadre मैम dodi मैम haurage ne ko मैम मैम haurage Heinaga khoi ngakupka thongba se Heinaga ngakupka thongba ki asondana chanaga khoi gi mula mana ga ngaoba ado moi okhomia maron du hai lake monos kiba kobo niki okhomia baka ei koi okhomia kobo etu mula aro hak banai ase mula aro bhari ase khana asere mestaronga banabo aji sunday special hoy kintu mane sunday holeo mane ekdin pasot ahibo video tu hoy na aji sob dali titakara bhaji pani omita khar ado aisa kipat bole ko mesta tenga amar paka ko haina mana kobi ko haina mana e situ mono lo ja na de marbi ngar ngong lo ja maribo toi jai thak na mona lo moi blog banai asu मैम ngai minasi haina se kuidi jabani chega मैं मचू खरा हापे को दास ए डोला पाउडर डाल दिसे दिया নাই এটো জলা দিলো রংগুড়া দিলো নিমখ आइटम बढ़िया हो आज एकदम खतरा मस्ती हो नेकी हो पानी दिम हां অলপ উতলাৰ পিছত এইটো দিলে হ'ল মাছ হ'ব না অকণ দিব
ꯃꯌꯥꯝ ꯍꯩꯅꯥ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯧꯒꯠꯂꯛꯑꯦ ꯇꯞ ꯇꯞꯅ ꯍꯧꯖꯤꯛ ꯉꯥꯀꯨꯞꯁꯦ ꯍꯥꯞꯆꯟꯕꯒꯤ ꯇꯥꯏꯃꯤꯡ ꯍꯥꯏꯗꯣ ꯌꯧꯔꯛꯑꯦ ꯉꯥꯀꯨꯞꯁꯦ ꯍꯥꯞꯆꯜꯂꯅꯤ ꯃꯌꯥꯝ ꯐꯖꯅ ꯁꯧꯔꯦ ꯍꯥꯎꯒꯗꯕ ꯃꯑꯣꯡꯁꯨ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯃꯅꯝꯁꯨ ꯐꯖꯅ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕꯀꯣ ꯃꯌꯥꯝ ꯉꯥꯀꯨꯞꯁꯦ ꯍꯥꯞꯆꯜꯂꯦ ꯑꯩꯅ ꯂꯩꯔꯛꯄ ꯆꯅꯤꯈꯅꯥ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯤꯁꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯕ ꯉꯃꯥꯏꯗꯤ ꯅꯠꯇꯦꯍꯦ ꯀꯔꯤ ꯀꯔꯤꯅꯣ ꯑꯈꯪꯕ ꯂꯩꯔꯒꯗꯤ ꯃꯌꯥꯝ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯣꯖꯥ ꯒꯨꯔꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯑꯁꯤ ꯉꯥꯁꯤꯁꯦ ꯀꯔꯤ ꯀꯧꯏꯅꯀꯣ ꯑꯩꯒꯤꯗꯤ ꯆꯅꯤꯈꯅꯥ ꯑꯣꯏꯅ ꯍꯥꯏꯖꯔꯦ ꯁꯨꯝ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯨꯀꯥ ꯉꯥꯒ ꯍꯥꯏꯗꯣꯏꯖꯥꯠꯂꯥ ꯃꯨꯀꯥ ꯉꯥꯒꯁꯨ ꯍꯥꯏꯅꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯥꯁꯤꯃꯨꯛ ꯍꯥꯞꯄꯕꯩ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯝꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯊꯣꯛꯂꯛꯏ ꯃꯌꯥꯝ ꯑꯩꯗꯤ ꯌꯥꯗ꯭ꯔꯦ ꯆꯥꯛꯂꯥꯝꯃꯦ ꯐꯖꯅ ꯃꯌꯥꯝ ꯑꯗꯣ ꯃꯨꯛꯕꯥꯡ ꯇꯧꯔꯛꯄ ꯉꯝꯒꯅꯤꯗꯤ ꯊꯥꯖꯗ꯭ꯔꯦ ꯎꯔꯥꯗ꯭ꯔꯥꯅꯤꯁꯦ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯨ ꯀꯣꯏꯔꯛꯏ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯊꯦꯜ ꯇꯧꯕꯁꯦ ꯃꯣꯏꯁꯨ ꯆꯥꯅꯤꯡꯉꯦꯅꯀꯣ ꯑꯁꯤꯁꯦ ꯅꯥꯀꯨꯞꯄꯤꯒ ꯊꯣꯡꯉꯤꯅꯦꯕꯀꯣ ꯅꯥꯀꯨꯞꯄꯤ ꯃꯔꯛꯁꯤꯒ ꯑꯩꯅ ꯀꯩꯅꯣ ꯇꯤꯜꯍꯧꯒ ꯈꯇꯪꯒ ꯍꯥꯞꯆꯜꯂꯒ ꯊꯣꯡꯉꯤꯅꯤ ꯌꯥꯝꯅ ꯃꯅꯝ ꯅꯨꯡꯁꯤꯔꯦ ꯃꯌꯥꯝ ꯍꯥꯎꯒꯗꯕ ꯃꯑꯣꯡꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯃꯊꯛꯇ ꯃꯣꯔꯣꯛ ꯇꯪꯒꯥꯏꯁꯦ ꯃꯃꯥꯡꯗ ꯍꯥꯞꯈꯤꯕ ꯃꯣꯔꯣꯛ ꯇꯪꯒꯥꯏꯅꯤ ꯑꯁꯤꯁꯤꯅ ꯃꯣꯏꯒꯤ ꯑꯁꯥꯃꯤꯁ ꯁ꯭ꯇꯥꯏꯜꯗ ꯑꯋꯥꯊꯕꯤꯒꯤ ꯎꯇꯤ ꯊꯣꯡꯕꯒꯤꯅꯤꯀꯣ ꯁꯤ ꯎꯇꯤ ꯊꯣꯡꯗꯣꯏꯅꯤ ꯑꯋꯥꯊꯕꯤꯒꯤ ꯎꯇꯤ ꯃꯣꯏꯁꯤꯒꯅ ꯈꯥꯔ ꯍꯥꯏꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯣꯏꯅ ꯊꯣꯡꯉꯤꯁꯤꯁꯨ ꯑꯩꯈꯣই ꯉꯥꯀꯨꯞꯀ ꯍꯥꯞꯆꯜꯂꯒ ꯃꯥꯏꯁꯦ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯎꯇꯤꯁꯦ ꯃꯌꯥꯝ ꯐꯖꯅ ꯍꯩꯅꯥ ꯊꯣꯡꯕꯁꯦ ꯉꯥ ꯍꯥꯞꯄꯕꯩ ꯃꯇꯨꯡꯗ ꯐꯖꯅ ꯃꯅꯤꯡ ꯇꯝꯅ ꯁꯧꯖꯔꯦ ꯑꯁꯤꯒꯩꯁꯤꯒ ꯑꯩꯅ ꯑꯃꯨꯛ ꯍꯥꯎꯅꯕ ꯃꯔꯦꯛ ꯃꯍꯥꯎ ꯂꯩꯅꯕ ꯍꯥꯏꯅꯀꯣ ꯃꯊꯛꯁꯤꯒ ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯇꯪꯒꯥꯏꯗꯣ ꯑꯃꯨꯛ ꯁꯣꯏꯔꯒ ꯄꯦꯟꯗꯅ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝ ꯑꯗꯨꯅꯤ ꯂꯣꯏꯔꯝꯗꯥꯏꯒꯤ ꯇꯟꯖꯥꯅꯤ ꯑꯗꯨꯒ ꯑꯩꯅ ꯕꯖꯥꯔ ꯆꯠꯂꯨꯏꯁꯦ ꯐꯗꯤꯒꯣꯝꯒꯗꯤ ꯂꯩꯔꯛꯇ꯭ꯔꯦ ꯐꯗꯤꯒꯣꯝꯁꯨ ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯅ ꯌꯣꯜꯍꯧꯕꯅꯤ ꯑꯗꯣ ꯎꯔꯥꯗ꯭ꯔꯥꯅꯤꯅ ꯀꯥꯎꯊꯣꯛꯅ ꯁꯨꯝ ꯂꯥꯛꯑꯦ ꯃꯌꯥꯝ ꯕꯦꯜꯇꯣꯂꯥ ꯕꯖꯥꯔꯗꯒꯤ ꯂꯣꯏ ꯂꯩꯔꯛꯄ ꯄꯣꯠ ꯉꯥꯛꯇꯅꯤ ꯉꯁꯤꯒꯤꯁꯦ ꯕꯖꯥꯔ ꯑꯅꯤ ꯊꯣꯛꯄꯅꯤ ꯂꯣꯈ꯭ꯔꯥꯗ ꯁꯨ ꯕꯖꯥꯔꯅꯤ ꯉꯁꯤ ꯁꯟꯗꯦꯒꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏꯅ ꯂꯣꯈ꯭ꯔꯥꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯥꯛ ꯏꯟꯖꯥꯡꯁꯦ ꯐꯪꯗꯦꯅ ꯕꯦꯜꯇꯣꯂꯥꯗꯒꯤ ꯂꯩꯔꯛꯄ ꯉꯥꯛꯇꯅꯤ ꯂꯣꯏ ꯄꯨꯝꯅꯃꯛ ꯂꯣꯈ꯭ꯔꯥꯗꯒꯤ ꯂꯩꯔꯛꯄ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯑꯗꯣ ꯊꯔꯣꯏꯁꯨ ꯂꯧꯔꯤ ꯊꯔꯣꯏꯗꯤ ꯂꯩꯔꯛꯇꯦ ꯊꯔꯣꯏ ꯀꯦꯖꯤꯗ ꯂꯨꯄꯥ 100 ꯃꯌꯥꯝ ꯍꯩꯅꯥ ꯊꯣꯡꯕꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯔꯦꯅ ꯂꯧꯖꯔꯦ ꯑꯗꯒꯤꯗꯤ ꯑꯃ ꯊꯥꯡꯒꯠꯂꯦ ꯑꯁꯤꯒꯤ ꯋꯥꯏꯈꯨꯁꯤꯅ ꯃꯣꯏꯅ ꯉꯧꯕꯤꯌꯨ ꯍꯥꯏ ꯈꯪꯉꯕ ꯑꯗꯣ ꯃꯣꯏꯅ ꯕꯤꯌꯥꯔ ꯅꯨꯡꯌꯥꯔꯒ ꯄꯨꯔꯛꯏ ꯕꯤꯌꯥꯔꯒ ꯊꯛꯎꯁꯤ ꯉꯧꯁꯤ ꯃꯌꯥꯝ ꯋꯥꯏꯈꯨ ꯉꯧꯕꯁꯤ ꯑꯩꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯅꯥꯀꯨꯞꯄꯤ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤꯗꯤ ꯇꯤꯜꯍꯧ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒꯩꯗꯤ ꯉꯧꯈꯥꯏꯔꯦ ꯐꯖꯅ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯆꯥꯔꯒ ꯍꯥꯏꯔꯛꯀꯦ ꯃꯌꯥꯝ ꯍꯥꯎꯕ ꯍꯥꯎꯇꯕꯁꯦ ꯃꯌꯥꯝ ꯃꯤꯅꯤꯠ 2ꯒꯤ ꯀꯨꯞꯁꯟꯖꯕ वाइखु ngौबा अखोइगी संडे स्पेशल वाइखु ngौबागा अखोइ बियारगा को अखोइ लाइराबा मसानिना अखोइ अरुगा अमर ए पैसा दे हा वाइखु लेग पीस কি হে 200 রুপিয়া এই বন্ধ করবা দিছি আছে চলি আছে सेने बियार जोगरे हाउ मैन এটা তো ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯉꯣꯟꯗꯁꯨ ꯚꯤꯗꯤꯑꯣꯁꯨ ꯅꯝꯕꯤꯔꯛꯑꯣ ꯑꯩ ꯈꯪꯉꯕ ꯃꯥꯁꯨ ꯁ꯭ꯂꯣ ꯃꯣꯁꯟꯗꯒ ꯑꯩꯅ ꯅꯝꯁꯤꯟꯗꯅ ꯃꯥꯁꯨ ꯌꯦꯡꯉꯨ ꯁꯥꯏ ꯌꯦꯡꯉꯨ ꯈꯪꯉꯕ ꯍꯩꯕ ꯍꯩꯇꯦ ꯃꯁꯛꯁꯤꯒ ꯑꯩꯗꯤ ꯅꯣꯛꯅ ꯁꯤꯗꯣꯔꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯃꯑꯣꯡꯁꯦ ꯌꯦꯡꯉꯨ ꯃꯆꯤꯟ ꯄꯥꯟꯒ ꯆꯥꯎꯔꯒ ꯋꯥꯏꯈꯨ ꯆꯥꯕ ꯍꯩꯔ ꯍꯩꯇꯤꯔꯕ ꯑꯩ ꯁ꯭ꯂꯣ ꯃꯣꯁꯟꯗ ꯃꯥꯁꯨ ꯍꯥꯎꯅ ꯊꯨꯝꯅ ꯃꯥꯁꯤ ꯆꯤꯛꯊꯔꯤ ꯃꯌꯥꯝ ꯁꯦ ꯃꯈꯣꯟꯒꯁꯦ ꯑꯩꯅ ꯁꯣꯝꯗ ꯃꯣꯏ ꯏꯁꯩ ꯊꯥꯖꯤꯜꯂꯛꯄꯁꯤꯒ ꯑꯩꯅꯅꯦ ꯃꯈꯣꯟꯁꯦ ꯇꯥꯍꯟ ꯉꯝꯗ꯭ꯔꯦ ꯃꯌꯥꯝꯗꯨꯒꯤꯗꯤ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯈꯜꯂꯦ ꯃꯥꯁꯨ ꯅꯣꯛꯃꯤꯒꯗꯕ ꯁꯥꯏꯔꯤꯌꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪ ꯑꯩꯒꯤ ꯆꯥꯛ ꯏꯟꯖꯥꯡꯁꯦ ꯑꯩꯈꯣꯏ ꯐꯤꯅꯤꯁꯤꯡꯒꯤ ꯎꯠꯂꯛ It's not a game, it's a rich thing. ꯃꯌꯥꯝ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤꯁꯤ ꯑꯁꯤꯒꯩꯁꯤꯒ ꯑꯩꯈꯣꯏꯒꯤ ꯎꯇꯤ ꯌꯥꯎꯔꯦ ꯑꯩꯈꯣꯏꯒꯤ ꯆꯅꯥꯒ ꯃꯨꯂꯥꯒ ꯉꯧꯕꯗꯨꯃ ꯂꯩꯔꯦ ꯑꯁꯤ ꯑꯩꯈꯣꯏ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯉꯧꯕꯗꯨ ꯈꯔ ꯂꯩꯖꯔꯦ ꯑꯗꯩꯗꯤ ꯑꯩꯒꯤ ꯎꯁꯣꯏꯁꯦ ꯍꯥꯎꯗꯤ ꯍꯥꯎꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯇꯣꯔ ꯑꯩꯈꯣꯏꯒꯤ ꯃꯪꯒꯟ ꯑꯩꯈꯣꯏꯒꯤ ꯑꯗꯩꯗꯤ ꯊꯩꯕꯣꯡ ꯃꯔꯨꯒꯨꯝꯕꯗꯤ ꯌꯥꯎꯗ꯭ꯔꯦꯀꯣ ꯍꯩꯅꯥ ꯊꯣꯡꯕꯁꯦ ꯐꯖꯕ꯭ꯔꯥ ꯃꯌꯥꯝ ꯍꯩꯅꯥ ꯊꯣꯡꯕꯁꯤꯁꯨ ꯐꯅ ꯅꯨꯡꯁꯤꯔꯦ ꯃꯌꯥꯝ ꯑꯗꯩꯗꯤ ꯀꯣꯠꯅꯕ ꯃꯆꯤꯗ ꯈꯔ